thamoi soknakiba pau fancier school satri singna Sarina gi thawai yaudraba hakchang lorunaba Haojik rims ki mok tamna satpa honakre hari laibak thiba thaudokta laikhidraba fancier school gi satri isal singamayum Sarina ngasinungthil pung ahungamin yangkhai muk taba matamda maki mathau mangam poloiba pangthoklagani haiba pawmusu All Manipur Student Union MSU dagi thadorakpa Information and Publicity Secretary All Manipur Student Union MSU gi sarto rangna komnat khuyek pidunu thadorakpa press release amada laibak thiba thaudo ama oina nanungthil gi pung aniga makhai khara helakpada Thaubal Okramda leiba Fancier Higher Secondary School Suti Tharakpagi Mahiroi Sing Mayumda Hanarakpada Security Personnel Sing Puba Bus Amana Thomada Mahiroi Nupi Masa Ama Laikidaba Amana Aso Open Thokiba Thaudo du All Manipuri Student Union MSUna Thamoi Shona Awaba Noaitaba Phongdoksari Thaudo du Mahiroi Singna Yum Hanarakpagi Lambi Thaubal Fire Service Station ki Mamang Thokibani Asigumba Thaudo si Miyoi Kana Matana Thoaninglam Loedubo Thaudok Thoklaba Matungda Police personnel sing laikhidraba mahiroi nupi masa adugi hakchang bus makhadagi soro sing thoklaga bus adu thuna yangna thon kiba hanna tungna yenglam khidaba thawong adu yamna phajadaba wakhal yaudabagi masatni haina mahiroi lup asina lawi laibak thiba thawdo oru thoklaba matungna bus adu da yawrakhiba personnel singna laikhidraba mahiroi nupi masa adu ningthina tapna lakthoklaga bus adu lambi gi nakal da khamlaga miyoibigi minung siga loinana kamai tawkhibano hospital thuna yangna pukhatuna laikatnabagi mawong social media ra thaganarkhiba video clip sing adu da ukhidi mamal yamlaba mahiroi amagi thawai mangkhraba adumakta security personnel sing aduna ukhiba mawong mato adudi leibak masa tadaba miyamgi service tawriba adugi tayonabani haina mahiroi lup asina lawi Tungi yumbodel oirakadoriba mama mapana asauba manglan amamamda masa singbu matik saba mi am oiba ngamnanaba wana sunomduna mahai tamba thariba mahairoi singda asiguma security personnel sin utkiba thawong asina thamoi kahali laiba asigi miyamgi punsi amadi lantum ngak sieliba security personnel singi marakta ngarang thokiba thawdo aduda hakthengnakiba security personnel singna utkiba thawong aduna security personnel punamaki mai khonkhri mising yamjakhidraba laiba asidadi asiguma mahairoi tungda mama oirakadawriba miyoi amana manung matam sadana laikhidaba asi laiba asigi oina mangjabani haina mahairoi lup asina lawi thawdo asina sahi ani makha hena loisinba ngamdana lakliba irang asigi marakta miyamna nungaitaba madi awabagi pulum ama hengadhali thawdo asida Senariba personnel sing mari lainaba department gi makok thomu sing ne action lokhat piu loinana security personnel amagi thaudang miyoiba amada satkada balis ningthina takpi tambiyu haina mahairoi lup asina apal tawjari ngarang thokiba thaudo oduda soktuna laikatnariba mahairoi nupi adusu mahairoi lup asina angamba mateng pangjagani amadi thuna phogat pasu oirasanu loinana laikhidrabagi imung manungi awabarusu emsu nu saru gyazari hari Yunal lengang na caste census pangthoklagani hairakpada Chief Justice na phuruk ki paringda khunai subu khaidok loidabani haikri Prime Minister Narendra Modi na lusing liba Yunal lengang na laiba asida lakliba khumja English singani ga kunga taret ki March ta ki hauraduna pangthokani thorang liba laiba asigi mi kok thiba census ki manungsana laiba asida laiba phuruk kanglup sing kana no amasung kanglup sing adu da miyoi mesing kayam yamna laidiba gi haibudu khangdoknabagi dama caste census caste enumeration gi thabak su pangthokani hairakpada laiba asigi Chief Justice oina thabak puraba Justice Surya Kana mahakna phamasi purakpa numi nini surakpada laiba asida lairiba miyambu phuruk ki paringda khunai subu khaidok loidabani haina phongdokhre Justice Surya Khan butha asigi kunga marida President Draupadi Murmu na laiba asigi yangkai gumdu suba Chief Justice oina wasuk lahon kibani thauramasi pangthokpa numitagi hauraduna mahakna Supreme Court of India gi Chief Justice oina klibani adubu laiba asigi khwaidigi wanglaba royal sangasigi wayeloi makok oirakpa numinini surakpada rang mahakna Yunal lengang na khumja English singani ga kunga tereta pangthokani thorang lakliba census ki manungsana caste enumeration bu sathagani hairakpadigi laiba asida lairiba miyambu phuruk ki paringda khunai subu khaidok loidabani haiba wapamasi phongdokhibani
हिराम असिगी मतंगना पनबा यारिबदि लेबा असिदा पांथोकपम थोकपा सही मिसिंगी लेपथोक्तुना मिकोक थीबा सेंसस की थबक लेपतुना सथरगलबसु लेबा असिदा लैरिबा मियोइसिंगी मरक्ता का सेंसस पांथोकिबा सिदी सुपनतगी कुमजा इंग्लिशिंग अमगा समापनगा कुंथ्रागा मतु फावदनि हाइरिबा मतम सिदी लेबा असिदा ब्रिटिश की मखादा लैतुना निंगतम फंगद्रिंगगी मतमनि हाइरिबा कुमजा असिदा लेबा असिदा का सेंसस पांथोक्रबा मतुंगना ngasi फावबा हाइरिबा फुरु खंगलुपसिंग अमसुम मियोइसिंगी मसिंग खांगदोकनाबा का सेंसस असिदी पांथोक्तुना लाक्लिबनि मारम असिदा नाहोंगना यूनियन लेंगान हंदक पांथोकदोरिबा लेबा असिगी सेंसस असिदा का सेंसस सु याहोनगनि हाइरकपदिगी अनोबा चीफ जस्टिस असिना वाफम असि फोंगदोरखनि पनमयावदि ngarang Chief Justice Surya Kana wafam asi phongdokkribasi makna lusingba Supreme Court ki bench amada Maharashtra da pangthokadaba Municipal Council amasum Nagar Panchayat singi mikhalga mari leinana Shit reservation PB ki wafam pukhaladuna Apex Court asida file torakhiba petition ama lokhatuna akhanaba honarakpada phongdokhibani ado moinamak Maharashtra ki local body singi mikhalda furu khanglupta yumpham oiraga reservation PB की मतंगा मरी लेनबा पिटिशन असिदा चीफ जस्टिस ना हयें खननबगी दमकता नोमिट असिदा लिस्ट तौनबा डायरेक्शन पिखि अमरोमना कुमजाई लिसिंग अनिगा कुनगा तरे की मार्च ता पांगथोकदोरिबा लेबा असगी सेंसस ता का सेंसस की सरुक्सि यहोनगनी हायरकपदा यूनलेंगा की मैकेदिगी लेबा असिदा अदर बैकवर्ड क्लासेस OBC सिंगी पॉपुलेशन खांगदोकनाबनि हायबा वाफमसे फुंगदोखिबनि सर्सिंग मै थाके हायबा कन्फर्म तौख्रे इंग्लिशिंग अनिगा कुनगो हुमदगी मे मरीदगी थोलखिबा इरांगना मरम ओइरगा वंगो पुलिस स्टेशन कोनबा मफमसिंदा लैबा सर्च तरागनि थु थुगाइदुना मै थाखि हारि वंगो पुलिस स्टेशन की ऑफिसर इंचार्ज की सेरोल अमदा इरांग अदुना मरम ओइरगा अकाई तोइ थोखिबा मसु मै थदोखिबा सर्चिंग अदुरी वंगो लाइफम बप्टाइजर्स वंगो होदाम बप्टाइजर्स वंगो लुपा मरुप लिविंग सर्च वंगो लोकल बाइबल सर्च टफनेकल बप्टाइजर्स बिलिप्स इजन सर्च Cyril Awang Lekai Church, Manipur Evangelicals Lutheran Church, Syrian Bible Church, Baptist Church, Cyril Kunau Maya Lekai, Ebenezer Gospel Ministry Church, Cyril Kunau Mamang Lekai, Salvation Army Cyril Corps, Cyril Kunau Maya Lekai amasung Khongyam Baptist Church ne hari. Thagdoksing asiga mari leinana FIR amasu register tokre. Thagdoksing asiga mari leinana kanaguma lanai miyoisingna पाउ नत्रगना स्टेटमेंट पिनिंग बलैरबदी वंगो पुलिस स्टेशन पाउ फोरक यागनी पाउ फोरक मियोइसिंग की ममिंग मथा मसुम पाउ सिंग अदु कॉन्फिडेंशियल ओइने थमगनी हरि लमदम असिगी फॉरेस्ट रिजर्व एरिया ngasisu आइन काइन पॉपी प्लांटेशन तौरी एक्सीएम कांगपोपी डिस्ट्रिक्ट की मनुंगसन रिजर्व फॉरेस्ट सौरान एकर सथ्रेट हेनबा मफम सिंग आइन काइन पॉपी कल्टीवेशन तौबी की थबक सथ्री हैना एरियल सर्वे द फंगिबा फाइंडिंग अमद युमफम ओइरदुना मणिपुर की हानगी मिनिस्टर एन बेरेन फोंदोरखली एन बेरेन की ऑफिशियल माइक्रो ब्लॉगिंग साइट एक्स थादोरक पोरोलमदा कांगपोपी डिस्ट्रिक्ट की मनुंगसन फॉरेस्ट रिजर्व एरिया सिंग पार्क्स न पॉपी कल्टीवेशन तौबसिना माउक्सागी खल अतुकी मति कहनबदनतना लमदम असिगी लैरिबा कल्चरल हेरिटेज यामना साउन सिंगनबगी थोंग अमा लेप्तना सथरकली लमदम असिदा सथरकली नारकोटिक का मरी लेनब थबक थोरम सिंग असि मरु फोंग मुथनना बहोना बतायपदि हिराम असिगी मताना माना लुसिंग बलेंगा लैरिंगे मणिपुरदा खुदोंग थिनिंगै ओइबा मोंग ड्रग का मरी लेनबा corridor amanang semgatuna lamdam asida sandurakliba golden triangle sigi matangna mawjungnana lamdam asigi miyamda masibu thengnana ba honaba tangai phade hena phungdokhiba lekhrabani mitop singna nauna tasilaglaga makhoi gilam ni herakle digangmai zirarung furki miyoisna khunda leitari ba mapham singna mapani gilakpa miyoisna national highway paring da anaubai खुन क्या सेंगबतुन खुंदास लकलगा मखोई की लमने हेरकली हाइना बीजेपी की MLA दीपू गंगमैना फोंदोखरे MLA सी की ऑफिशियल फेसबुक पेज द दी गंगमैना हाइरिबदी जिरारंग सिंग खुंदाबा मफम सिंग अखंदन मणिपुर मितो सांगसि लकलगा लम खपसे लकपगी सांगवा खलकपा से एकोइना लुमना लौगदबी इशू अम ओइरेरि रेप केस सही तरह फादोकपिख्रे इंखलगलिबी नुपी मचा अमा फाबा मसु नुपी ओइबिगी इकाई खुमनबा मंगनबगी मारालदा भुवनेश्वर की स्पेशल फोक्सो कोर्ट अमाना सही कुनगा मरी सुरबा मियोयमा सही तरह की फतोपीख्रे भुवनेश्वर की स्पेशल प्रोक्सो कोर्ट की जज सरोज कुमार साहुना ngang badal pilai kawa miyoy dubu Indian Penal Code amasno Protection of Children from Sexual Offense Proxo eki mari lenaba section singi makada mara laida hena lokhoki ban hari lushilakpu oina tentangna thajane wari ba pawmana Myanmar gi scam compound gi nanthoktu siena bohona ba naha oiriba miyoy manga Myanmar military junta gi trupna kaptuna khatkri hari